lamdam asigi puwarida yamna maru oiba mifam ama oiduna leiriba mari shuba singjamai chinga mifam lising amaga chamapan kuntraga nipan ningsingduna ngasi singjamai chinga makhongda miyamgi oiba mifam ama pangthokre Observation Committee Marifuga Tare Chinga Session Nasinduna Pangthokiba Thoramadada Hanagi Minister Dr. M. Nara MSC CPI State Secretary A. Nabachandra, Bharat Pensionary Samas Manipur President THCI School, AITUC Manipur General Secretary L. Jotin Kumar, Imagi Mairagi President TH Suzata Amadi, Singjamai Area Nupi Marup Kiluchingbi TH Binasakina, Maru Eba Mithunglen Singwena Sarugaki, Thoramaduga Mari Lainana, Hanagi Minister Dr. M. Naranahai, Kumjali Singamaga Chamapan Kuntraga Nipan ki December Kumapan Namadi Kuntrada Pangthokiba Nikhil Hindu Manipuri Mahashab ki Mandri Suba Mifam Aduda Aikoigi Puwari Adu Yamna Maru Oiba Tangkak Ama Oiki Mifam adu ningthaugi lengaktagi democracy lakpagi langdai amani haina sulobu yai mifam aduda jananeta hizam irabatna politics ki oiba maruiba mi farep kaya lawki ningthau palingai matamda chatharamba miwat minai akanbana achumba sakpagi chatnabi thadoktuna miyamgi khutta sakti shinaba amadi miyamgi oiba lengaklon ama sagatuna anobu khunai amagi maru hunba hauki hairiba mifam asina lamdam asida achauba awonba amasu purakpa ngamki haina mahak makata ki Ganatantra haibasi itihas ki khongjadamani in any case democratic country mo erakpadagi matang lakadaba miyoibagi samra ngamra goingi matanggi primitive society dagina minai loibagi samaj madagi di feudalism gi ningthau panbagi sason nasina capitalist samaj mo oirakna bo honabagi lambi senjau paibagi lambi di chatpa capitalism dudagi laiba samisha kya ase masi mayok nasi karam tauna samaj si mayon chumna nungsi chanana lol dharma jati kuchu khenaba kya leijargasu punna nungsi chanana hingna baibasina aikogi only alternative ni haibasi Dogna miyang marakta wakal taminana bagi movement ase ngasigi nimit si tangai padana lobham thoyena lawje maramaduna mafam kaya tesu palon si tawi aduga khwaidagi maruoi bidi leiriba session singa session se itihas ki tangkak lamani madugi value du nainarga akoi ngasi tawgada thabak si kadai lege se ganatantra mapangang kalanba secularism amsung democratic oiba sason sagalakpi manungda scientific socialism wi wakalda lakhiba movement ama irabo na initiate toramba madugi tanja aduni maramaduna ngasigi numida si madugi miyengda aikoina committee observation committee na silaga palon na si sinjabani